Good morning. Ngasigi card ki message yeminarase ko. Ngasi se nomaijing oibanina nomaijing ki number se 156 leire aduga color dana pink machugumba kaigumba sinnabiba yai ko. Ado akoi nungtigi yengbodo maina 3 card khatang lothokjarake ko. Haidi 3 card sigi matungda ngasigi oina timing afaba se karamba oige habado adu yeminarase. Haidi karamba timing oina important oiba thabak chatgadaba tawgadaba leiragasu yumdagi tawgadaba leiragasu sigi matam sigi matung ina ko yengna basidagi 3 cards khatang lothokjarake ko nutigi lothokpa dumaina card number 1 card number 2 card number 3 ko ahum sidagi amma khalase aham baise khansra ani shuba khansra natraga ahum suba khansra haiba to ko aham ba khanba ngai yengase ko aham bagi kari energy lakke haiba to ko ngasi ki oina ko ngasi gi oina ko hadi mating gumba lakani ko hadi nupi gumba dagi nupi haiba ima obe yai ichi obe yai ko aigi wife oibe yai ko hadi moina haitare aingonda mental support ni khangde natraga any kind of help gumba kai gumba tawbi boda aigi damakta leiba mi gumba dumaina haitare ko aina ngasi problem kaino gum sum lei ha problem gi wa khatang na tabida aingonda supportive oiba mi gumba ko hadi sida laise ani shubasina ko khatang thabak yam gani ko sida ngasi gi oina hadi burden yam leiba responsibilities yam leiba ko sida ko hadi sida burden responsibility leise hai haziki oina ko hadi ai si leiye khole haina khanbi gano hadi aigi hona ga daba matamne hazik se hazik hona ragadi hadi tungda nungai pa khotpa haibado oina ko adudana hazik se hard work matamne thau yam gani thabak yam gani ko adum tawbiyo aina tawriba thabak se growth adum lakjagani ko ahum subasina ko hadi kitang ko nungai taba khara oi ko hadi yana dabni khangde amaga hadi motin dabni khangde natraga hadi kainoma haina bada yana dabdo hadi agree oi bidabado ngasai husband wife tabu hire so matoro ado kitang thawai nungaitana lei ko sise ado nungaitana leibase nungaitana leigano hadi amada yadragasu amada yaina haibadi sam hadi sta haina ko opportunity ama miss tawragasu ko atop ama ju leina hadi punsi se loiba nate dana sida hadi sida leise mi se luktharaga le ko nungaitana smai leiga tabana te hadi ama thong ama lonsangarasu amadi soidana hangdorakani haibagi ishada belief thambiyo aduga timings ne ki pung 3:19 dagina ko 13:19 phau 13:19 phau lere ko adagi 12:24 dagina pung 2:9 nipan phau lere ko adagi 3:yankhai dena 8:24 phau lere adagi amaga minute 3 dagina 2:24 phau lere aduga nongalam dagina 3:19 dena pung 3 phau lere ko sisina ngasigi oina afaba timing ado sida lere khoigi ngasigi oina card ki message na thank you